Hello everyone, welcome back to my channel. Ngasi aiga chichega Nanao la chakto inindo adi akhoi mathau taba pot khara lawgadaba leibane adugi chatline aba Nanao sina ma chu nongbo dumdai koyo buthokte ana chatke hamina ma su dum puraga chatline ga chichega chatpaduwa hoje akhoi tholakna hadi ei video sisu ko ma akhoi chatmina bada akhoi gi hana akhoi school tamina ma khoi jaga famine aba gari dane aduga famina badagi ma hadi moy mangdi kamaina video da lawdo iduna video da lawduna sum chakhi badagi kaawna lawramdana video se matte khatang oire ngasi se 10 buri 10 gre 10 la sidum le halakke jamnu budi sangje ba hoji akhoi thorakna akhoi gi da isi matek se ai matek si matek to mayam nam hodre video se aham bagi poche loro pokholok pa du sunam hodre hoji akhoi se Nanao chapot pijar na baina sika dhaba angkhale ado chatlini Nanao chapot chani ha duwa dhaba re chatlaga swai matek sita video loro dum akhoi na chobi dagi na chobi hoi dagi hui pu gani ngasi akhoi moi dagi hui lori aba do hui de puraga sum akhoi yum hallani do hojikti dum khara bri thinjale sandagi pung mari dwaina tasalaktor en inthanda tiang mamnina hojik jawre ya ga ai jan halake manungda Mami no hamus Mami photo bajaro jar kento akhoi nanu hujik ma khandori menu de ma kai kai chaningba dum jegini ma gi je Apa juga? Siapa ya, Pak? ini sampai 300 rupees received on party. akhoi hoji hanbai thogle pura mam khare indam dan na kyam yang mami na khona no Video apa? Ya.